ꯉꯁꯤ ꯃꯦꯒꯤ ꯇꯥꯡ 3, 2021 ꯍꯧꯖꯤꯛ ꯃꯥꯔꯀꯦꯠ ꯍꯧꯒꯗꯧꯔꯦ꯫ ꯃꯥꯔꯀꯦꯠ ꯍꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯦ꯫ ꯕꯦꯡꯛ ꯅꯤꯐꯇꯤ 50 ꯒꯦꯞ ꯑꯞꯇ ꯊꯣꯡ ꯍꯥꯡꯉꯤ꯫ ꯒꯦꯞ ꯑꯞꯇ ꯊꯣꯡ ꯍꯥꯡꯉ ꯃꯇꯨꯡꯗ ꯅꯤꯐꯇꯤ 50ꯅ ꯊꯣꯛꯀꯗꯕ ꯖꯒꯥ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯟ ꯃꯊꯛ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤꯗꯒꯤ ꯀꯦꯟꯗꯜ ꯆꯣꯡꯕ ꯍꯧꯒꯅꯤ ꯍꯥꯏꯗꯅ ꯃꯁꯤꯗ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯒ ꯊꯝꯃꯦ꯫ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠ ꯍꯧꯒꯗꯕ ꯁꯦꯀꯦꯟ 3 ꯁꯦꯀꯦꯟ 3ꯒꯤ ꯆꯥꯡ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯦ꯫ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯛꯂꯤꯕ ꯀꯦꯟꯗꯜ ꯑꯁꯤ ꯑꯉꯥꯡꯕꯅꯤ꯫ ꯌꯦꯡꯉꯤꯕ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯤ 1 ꯃꯤꯅꯤꯠꯀꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯀꯥꯏ ꯖꯒꯥꯗ ꯆꯪꯕ ꯌꯥꯕ, ꯀꯥꯏ ꯖꯒꯥꯗ ꯊꯣꯛꯄ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯐꯥꯔꯁꯠ ꯀꯦꯟꯗꯜꯗ ꯊꯣꯛꯏꯕ ꯑꯁꯤ ꯃꯈꯥꯔꯣꯝꯗ ꯕꯥꯏꯌꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯐꯖꯅ ꯆꯤꯡꯈꯠꯂꯤ꯫ ꯃꯁꯤ ꯆꯤꯡꯈꯠꯄꯒ ꯃꯑꯣꯏꯅꯅ ꯀꯦꯟꯗꯜꯁꯤ ꯃꯊꯛꯂꯣꯝꯗ ꯀꯥꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯥꯔꯣꯝꯗ ꯀꯨꯝꯗꯣꯏꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯁꯤ꯫ ꯃꯈꯥ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯥꯏꯟꯁꯤ ꯁꯤꯗ ꯆꯤꯡꯊꯔꯒ ꯊꯝꯃꯦ, ꯍꯥꯏꯕꯗꯤ ꯐꯥꯔꯁꯠ ꯀꯦꯟꯗꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯋꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯣꯏ ꯍꯥꯏꯅ ꯃꯁꯤꯗ ꯂꯥꯏꯟ ꯑꯁꯤ ꯆꯤꯡꯕꯅꯤ꯫ ꯁꯅꯥꯃꯤꯁꯦꯅ ꯁꯥꯟꯅꯔꯤꯕ ꯈꯨꯁꯥꯟꯅ ꯑꯁꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯌꯦꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ, ꯃꯁꯤꯗ ꯈꯪꯗꯕ ꯁꯔꯨꯛ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯀꯃꯦꯟꯗ ꯈꯪꯗꯦ, ꯇꯦꯂꯤꯒ꯭ꯔꯥꯝꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯗꯦ, ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯁꯅꯥꯃꯤꯁꯦꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯗ 1 ꯃꯤꯅꯤꯠꯀꯤ ꯀꯦꯟꯗꯜꯁꯦ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤ ꯂꯣꯏꯈꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯀꯥꯕ ꯏꯉꯝ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ, ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯏꯒꯤ ꯕꯥꯏꯌꯔꯁꯦ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯨꯅ ꯃꯊꯛ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤ ꯁꯤꯗ ꯆꯤꯡꯊꯔꯒ ꯊꯝꯃꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯅ ꯃꯊꯛꯂꯣꯝꯗ ꯀꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯤꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯂꯥꯏꯟꯁꯤꯅ ꯊꯨꯒꯥꯏꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯀꯅꯤ꯫ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯁꯥꯡꯅ ꯀꯨꯝꯊꯔꯛꯀꯅꯤ, ꯑꯗꯨꯒ ꯀꯥꯏ ꯖꯒꯥꯗ ꯆꯪꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯀꯦꯟꯗꯜꯁꯤ ꯃꯊꯛꯂꯣꯝꯗ ꯐꯖꯅꯗꯤ ꯆꯤꯡꯈꯠꯂꯤ, ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯁꯅꯥꯃꯤꯁꯦꯟꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ 7K ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯆꯠꯂꯤꯕ 2021ꯗ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯕ ꯇꯥꯔꯒꯗꯤ ꯖꯨꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ, ꯑꯗꯨꯒ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯁꯅꯥꯃꯤꯁꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥꯔꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯤꯡꯊꯕꯗꯤ ꯍꯧꯔꯛꯂꯦ꯫ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯤ ꯃꯈꯥꯔꯣꯝꯗ ꯐꯖꯅ ꯀꯨꯝꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯦ꯫ ꯌꯦꯡꯉꯁꯤ ꯀꯥꯏ ꯖꯒꯥꯗ ꯆꯪꯕ ꯌꯥꯕ, ꯀꯥꯏ ꯖꯒꯥꯗ ꯊꯣꯛꯄ ꯌꯥꯕ ꯍꯥꯏꯕꯗꯣ꯫ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯄꯩꯁꯥ ꯃꯥꯡꯉꯤꯁꯦ ꯆꯪꯕꯒꯤ ꯃꯇꯝ, ꯊꯣꯛꯄꯒꯤ ꯃꯇꯝꯁꯦ ꯈꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯆꯪꯈ꯭ꯔꯒ ꯀꯨꯝꯃꯛꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯊꯣꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯈꯪꯗꯕ, ꯃꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯃꯥꯡꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯣꯏꯔꯤꯁꯦ꯫ ꯃꯗꯨꯗꯨꯅ ꯊꯣꯛꯇꯅꯕꯅꯤ ꯃꯁꯤꯗ ꯂꯥꯏꯟ ꯆꯤꯡꯉꯒ ꯊꯝꯃꯤꯁꯦ꯫ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯤ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯁꯄꯣꯔꯠ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯔꯦꯁꯤꯁꯇꯦꯟ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯅꯥꯃꯤꯁꯦꯟꯅ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯂꯥꯏꯟ ꯆꯤꯡꯉꯒ ꯌꯥꯝꯅ ꯁꯤꯝꯄꯜꯁꯨ ꯑꯣꯏꯕ ꯃꯑꯣꯡꯗꯅꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ꯫ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯁꯤ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯐꯣꯜ ꯂꯥꯛꯄ ꯍꯧꯔꯦ꯫ ꯀꯌꯥꯝ ꯌꯥꯝꯅ ꯐꯣꯜ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ꯫ ꯌꯦꯁ, ꯀꯨꯝꯊꯔꯛꯈꯣ ꯑꯗꯨꯗꯤ ꯌꯦꯡꯉꯁꯤ꯫ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯆꯤꯡꯊꯕꯗꯤ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯁꯤꯅ ꯀꯩꯒꯨꯝꯕ ꯃꯈꯥꯔꯣꯝꯗ ꯀꯨꯝꯅꯤꯡꯕꯒꯤ ꯃꯃꯤ ꯂꯥꯛꯀꯗꯕ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯆꯪꯒꯗꯧꯔꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁꯁꯤ 14700ꯗꯅꯤ, ꯑꯗꯨꯒ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤꯅ ꯄꯤꯛꯏꯗ꯭ꯔꯥ ꯁꯤꯛꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯈꯤꯁꯤ꯫ ꯂꯩꯒꯗꯕ ꯀ꯭ꯋꯥꯟꯇꯤꯇꯤꯅ 300 ꯀ꯭ꯋꯥꯟꯇꯤꯇꯤꯅꯤ꯫ ꯁꯤꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯔꯀꯦꯠꯁꯤ ꯃꯈꯥꯔꯣꯝꯗ ꯈꯔ ꯗꯥꯎꯟ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ꯫ ꯃꯗꯨꯗꯨꯅ PEꯗ ꯂꯩꯔꯁꯤ꯫ PEꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯦꯜ ꯍꯥꯏꯕ ꯑꯃꯒ ꯕꯥꯏ ꯍꯥꯏꯕ ꯑꯃꯒ ꯊꯣꯛꯏ꯫ ꯃꯁꯤꯗ ꯆꯪꯗꯣꯏꯁꯤꯗꯤ ꯕꯥꯏꯗꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯌꯣꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯌꯣꯟꯕ ꯑꯃ, ꯁ꯭ꯋꯥꯏꯗ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯑꯃ ꯂꯩꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯕꯥꯏꯌꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯝꯃꯒ ꯂꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯀꯦꯠꯁꯤ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯗꯒꯤ ꯂꯩꯕ
ꯅꯠꯇ꯭ꯔꯒꯅ ꯌꯣꯟꯕ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯉꯥꯏꯔꯤꯕ ꯑꯁꯤ PEꯗꯅꯤ ꯃꯥꯔꯀꯦꯠꯁꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯒꯅꯤ ꯍꯥꯏꯗꯅ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯆꯠꯂꯤꯕ ꯀꯦꯟꯗꯜꯁꯤ ꯀꯦꯟꯗꯜ 5 ꯁꯨꯔꯦ ꯀꯦꯟꯗꯜ 5 ꯁꯨꯔꯕꯁꯤꯗ ꯃꯈꯥꯔꯣꯝꯗ ꯐꯖꯅ ꯆꯤꯡꯊꯔꯤ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯃꯥꯔꯀꯦꯠꯁꯤ ꯀꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯗꯒꯤ ꯀꯥꯈꯤꯕ ꯑꯃ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯅ ꯀꯨꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯗꯒꯤ ꯐꯖꯅ ꯃꯈꯥꯔꯣꯝꯗ ꯀꯨꯝꯗꯈꯤꯒꯅꯤ ꯌꯦꯁ ꯆꯤꯡꯈꯠꯂꯦ ꯌꯦꯁ ꯀꯥꯔꯣ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯁꯦꯂꯔ ꯈꯔ ꯐꯝꯃꯒ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯌꯣꯟꯕ ꯃꯤꯅ ꯅꯝꯕ ꯃꯥꯜꯂꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯀꯦꯠꯁꯤ ꯀꯨꯝꯅꯤꯡꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯒꯅꯤ ꯍꯥꯏꯕꯁꯤ ꯁꯅꯥꯃꯤꯁꯤꯡꯒꯤ ꯊꯥꯖꯕꯅꯤ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯕ ꯀꯦꯟꯗꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕ ꯀꯦꯟꯗꯜꯅꯤ ꯍꯧꯖꯤꯛ ꯀꯦꯟꯗꯜ 5 ꯇꯔꯨꯛ ꯁꯨꯕ ꯀꯦꯟꯗꯜꯅꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯁꯤ ꯇꯔꯨꯛ ꯁꯨꯕ ꯀꯦꯟꯗꯜꯁꯤꯅ ꯇꯥꯏꯕꯁꯤꯗꯤ ꯃꯥꯔꯀꯦꯠꯁꯤ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯂꯤ ꯍꯥꯏꯕꯅꯤ ꯀꯌꯥꯝ ꯁꯥꯡꯅ ꯆꯤꯡꯈꯠꯇꯣꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯨꯝꯊꯔꯛꯇꯣꯏꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯤꯅꯤꯠ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯪꯕ ꯉꯝꯃꯒꯅꯤ ꯀꯦꯟꯗꯜꯁꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯝꯕ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯄꯤꯁꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯂꯔꯅ ꯉꯝꯁꯤꯜꯂꯛꯂꯤ ꯌꯦꯡꯉꯁꯤ ꯅꯦꯛꯁ ꯀꯦꯟꯗꯜꯗ ꯍꯧꯖꯤꯛ ꯅꯦꯛꯁ ꯀꯦꯟꯗꯜ ꯑꯃ ꯊꯣꯛꯄ ꯍꯧꯔꯦ ꯅꯦꯛꯁ ꯀꯦꯟꯗꯜꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯔꯀꯦꯠꯁꯤ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯂꯤ ꯁꯤꯁꯨ ꯍꯧꯖꯤꯛ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯍꯧꯖꯤक ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯒꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯥꯔꯀꯦꯠꯇꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯦꯟꯗꯜ ꯑꯁꯤ 7 ꯁꯨꯕ ꯀꯦꯟꯗꯜꯅꯤ 7 ꯁꯨꯕ ꯀꯦꯟꯗꯜꯁꯤꯅ ꯃꯊꯛꯂꯣꯝꯗ ꯀꯥꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯥꯔꯣꯝꯗ ꯀꯨꯝꯗꯣꯏꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯆꯪꯕ ꯌꯥꯔꯒꯅꯤ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯂꯨꯄꯥ 111 ꯕꯥꯏ ꯇꯧꯈ꯭ꯔꯦ ꯃꯥꯔꯀꯦꯠꯁꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯊꯛꯂꯣꯝꯗ ꯀꯥꯗꯣꯏꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯀꯔꯤꯒꯨꯝꯕ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈꯤ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯀꯌꯥ ꯃꯥꯡꯒꯗꯒꯦ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯛꯄ ꯇꯥꯔꯒꯅ ꯄꯩꯁꯥ ꯀꯌꯥꯝ ꯌꯥꯝꯅ ꯇꯣꯡꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯃꯁꯤꯒꯤ ꯐꯥꯔꯁ ꯀꯦꯟꯗꯜꯒꯤ ꯂꯥꯏꯟꯁꯤꯗ ꯄꯜꯂꯦ ꯃꯥꯔꯀꯦꯠꯁꯤ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯗꯒꯤ ꯀꯥꯈꯠꯈꯤꯕ ꯑꯃ ꯀꯥꯈꯠꯂꯒꯅ ꯂꯨꯄꯥ ꯀꯌꯥ ꯃꯥꯡꯕ ꯀꯨꯝꯊꯔꯒꯅ ꯂꯨꯄा ꯀꯌꯥ ꯇꯣꯡꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥ ꯁꯔꯨꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯕ ꯐꯪꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯀꯦꯟꯗꯜ ꯃꯁꯤꯡ ꯊꯤꯁꯤ 1 2 3 4 ꯃꯔꯤ ꯁꯨꯕ ꯀꯦꯟꯗꯜꯒꯤ ꯁꯄꯣꯔꯠ ꯃꯄꯥ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯁꯄꯣꯔꯠ ꯂꯧꯔꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯅ R ꯑꯣꯏꯔꯒ ꯃꯈꯥꯔꯣꯝꯗ ꯆꯤꯡꯊꯔꯛꯄ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯡ ꯇꯥꯃꯤꯟꯅꯁꯤ ꯁꯅꯥꯃꯤꯁꯦꯅ ꯁꯥꯟꯅꯔꯤꯕ ꯈꯨꯁꯥꯟꯅ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁ꯭ꯀꯥꯜꯄꯤꯡ ꯀꯧꯏ ꯂꯦꯞꯇꯣꯞꯇꯅ ꯀꯦꯟꯗꯜꯁꯇꯤꯛ ꯌꯦꯡꯕ ꯃꯣꯕꯥꯏꯜꯗꯅ ꯏꯟꯇ꯭ꯔꯤ ꯑꯦꯛꯖꯤꯠ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯏ ꯍꯧꯖꯤꯛ ꯃꯈꯥꯔꯣꯝꯗ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯆꯤꯡꯊꯔꯛꯂꯦ ꯐꯥꯔꯁ ꯀꯦꯟꯗꯜ ꯍꯥꯏꯕ ꯇꯥꯔꯦ ꯐꯥꯔꯁ ꯀꯦꯟꯗꯜꯒꯤ ꯂꯋꯔꯒꯤ ꯁꯥꯏꯖꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯏꯔꯒꯅꯤ ꯃꯁꯤꯒꯤ ꯂꯥꯏꯟꯁꯤ ꯀꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯤꯕ ꯁꯔꯨꯛ ꯑꯁꯤꯁꯨ ꯀꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯁꯥꯡꯅ ꯀꯨꯝꯒꯗꯒꯦ ꯀꯌꯥꯝ ꯁꯥꯡꯅ ꯄꯩꯁꯥ ꯇꯣꯡꯕ ꯌꯥꯔꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯆꯤꯡꯊꯕꯗꯤ ꯍꯧꯔꯛꯂꯦ ꯌꯦꯡꯉꯁꯤ ꯉꯁꯤ ꯄ꯭ꯔꯣꯐꯤꯠ ꯀꯌꯥꯝ ꯌꯥꯝꯅ ꯁꯦꯝꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯈꯔꯗꯤ ꯄꯜꯂꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯑꯃꯨꯛ ꯅꯥꯟꯊꯔꯛꯄ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯁꯥꯡꯅ ꯀꯨꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯈꯪꯃꯤꯟꯅꯁꯤ ꯌꯦꯁ ꯀꯨꯝꯊꯔꯣ ꯑꯗꯨꯗꯤ ꯌꯦꯁ ꯀꯨꯝꯊꯔꯣ ꯁ꯭ꯋꯥꯏꯗ ꯈꯔ ꯆꯤꯡꯗꯤ ꯆꯤꯡꯈꯠꯂꯤ ꯑꯗꯨꯕꯨ ꯌꯦꯡꯈꯤꯕ ꯇꯥꯕꯅꯤ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯗꯒꯤ ꯀꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯔꯛꯄ ꯇꯥꯔꯒꯅ ꯄꯩꯁꯥ ꯀꯌꯥꯝ ꯌꯥꯝꯅ ꯃꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯇꯣꯡꯕ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯁ꯭ꯋꯥꯏꯗ खरा सिंखले सेदो अमा लेरगा प्राइस एक्शन गी हौजिक लेरिबा स्टॉप लॉस से स्वाइगे एरिया दने हाबदि हौजिक लेरिबा एरो मपा स्वाइदा स्टॉप लॉस थमी करिगुम्बा मार्केट न मतलम द काखलक तारगसु पैसा यामना मांगदनबा करिगुम्बा मार्केट न मखारों द कुनिंग तारगना
profit fazana lawba yananaba stop loss se apply tawbane kumdaro dode ska khalene yengase hauze karagana lupa kya mangba kumagana lupa kya tongge habdo swai se khara langdai yes kumani yes kumodo de yes kumani masida line ama singa thamise makharom da singtharake haibadi swai ge area sikai rabanena makai thangthangna leiriba saruk swaida sungsoi soidana support loroga kaya bagi oithopadi lei haibadi ngarangi market ki sidagi support loroga kaba yabagi oithopadu lei yedana masida line singa thamme aduga exit tawbajusu swai ge area da exit tawgani yengase hojik volatility si atuki mati yamna wangi paisa gi khongjen se paisa se yamna thuna chen bai ba tare candle sina khatang movement khatang tawrapaga paisa se atuki mati yamna wangmana maramoidana swai gi mapa yorpa taragadi thadok na bidamakta sem sare hojik thadok kadaba se limit ta thamge yengase swai gi jaga sidagi kaya bagi oithopade lei kagadra natragra karoidra habedudi myam punna yengminase yes kumdhara kedo male si orade kumdhara khodudi as paisa halle si de exit tawrage yes exit tawre lupa 140 piramba do exit tawgibada 130 da exit tawre hausi fawta leiriba profit si lupa listing mangaga samri gi sangni adu myam punna ming taminase hojikse sidagi market se ka yabagi oithokpadi leire karigumba kumake hai taragana matha ithang thangna leiriba line haiba tare masigi line sidagi mu kumakpa ma adubu sanami sengi di ahamba trade ta chungrabanena ngasi gi oinadi stock sanazararoi ngasi di matang soida stock sanaba losinjage hojik kyam tongge habado myam punna mingtaminarase numit khudingi yamba yamtaba thidana haiba tare paisa ji stock market ki paisa tan bi hai habase sanamin sena miyangi mafamda video si usaraga sanamin sengi akhangba khara miyamda share tawjabani hariba video si yengba lora matungda miyamna comment piba kawbigano miyamna pirappa comment aduna sanamin sena video no sembakpa matamda maduna thongna oizage hojik tongiba paisa se lupa lising mangaga samri ni masi lupa kya thadabada tongino haba matamda lupa lising kuntraga mari thadaraga lupa lising mangaga samri se tongmani percentage da pathopa taragadi 16% ni ngasi tongiba se ngasi yoina di matang soida loisanjage hayeng ayuk myam punna thengnarase